Miing tabiri bupum na magpu kurumjari danyup na taramnok chari. Sandok chari batharam asi Impact TV gi Entertainment News kagi paudam puzira kriba Mami Mapao gi thauramni. Ngasi Mami Mapao gi chamaga kunga mangarak suba episode asida kari karama pausing puzira kriba gi haibadu miyamna thamjagi. Ahanma pauda puzira kli Rakesh Moirang Themgi Irol Nungdagi na Dada Saif Phalke International Film Festival Award 2023 gi Short Film category da first runner up tarakpagi Mapao. Ringu's Got Talent ki Nipanrak Suba season ki ahan state level talent hunt ki audition Imphal Hotel ki Sangai Hall da pangthokhi Mapao. Yankhai Mapanrak Suba Femina Miss India 2023 da Manipur represent taunabagi damak thaunaujam Strela Luwang khalakhi Mapao ni. Mikup ama haini mingthonba lakliba yaksang kumhai ga mari leinana miyam de khudol tamgadaba music video album shooting ni Mapao. Yankhai Mathoirak Suba All Manipur Shumang La Festival 2022-23 Iboyama Sumang La Sanglenda Chathariba si Mapao. Jupiter Artists Union gi Taramdai Nimit haini mingthonba lilagi Yaifathoni Thoram pangthokhi Mapao. Arobam Pauda MR Movies Manipuri banner makhada Silnan present tauba Yot ki thamoi haini mingthonba Manipuri feature film gi Yaifathoni pangthokhi Mapao. So guys, ngasigi ahano pauda puzira ba asi Manipur ya masak nariba filmmaker Rakesh Moirang Themgi Irol Nungdagi From the Depth hariba short film asina India gi lemjiningai oiraba award ama oiriba Dada Saif Phalke International Film Festival Award 2023 gi short film category da first runner up award ki mana phanglakhi Mapao asi miyam punna mining taminis. Manipur ki masak nairava filmmaker Rakesh Moirang Themgi Irol Nungdagi From the Deep hairiba short film asine India ki lemjaningai oirava award Dada Saif Phalke International Film Festival Award 2023 ki short film category da first runner up award phanglakle. Incredible India na affiliation tauduna Ministry of Tourism and Culture amadi Pradhan Mantri Sangralaya gi mateng makhada February kunda Mumbai gi Taj Lands and Vadra da pangthokiba akhanaba thauram amada award asi lanthorakibani. Irol Nungdagi Irol Nungdagi Film asi malemda lairiba apikpa phurup singda masagi chatnabi fize chakcha lining laishon amadi irol iye ki oiva tongan be hiram kayada ngasi chawkhalakwa kayadagi thengnariba mipainingai oiraba phibam da yumfam oiva short film amani. Rakesh Moirang Themna direction piriva Irol Nungdagi hairiva short film asi mamang the national amadi international gi maming lairava festival kayada so official selection fanglaktuna utlubata natana award kaya fanglakrava short film amani. Film asida masak nairava actor idhauna maru oiva saktam langli. Film asigi story dana Somendro Moirang Them cinematography da SK Sarungbamni. Filmmaker Rakesh Moirang Themgi Irol Nungdagi hariba short film asi makhatana national amadi international gi maming leiraba festival kaya dasu mai pakpa ngambu oibiu haibu wafam Mami Mapao gi maikigdagi thamchai. Ringu's Got Talent ki Nipanrak Suba season gi ahan state level talent hunt ki audition Imphal Hotel gi Sangai Hall da pangthokhi Mapao asi amu miyam punna miing taminas. Ringu's Got Talent ki Nipan Suba season ki ahan state level talent hunt ki audition haukiba February 18 de Imphal Hotel ki Sangai Hall da pangthokre. Dewdrops na puthokpa talent hunt asigi convener AC Rising ki machung inna furuf kaya na khudaba lamdam asida hiram kaya da haithoi shingthoi ba mioi kaya leirabasu makhoi bu puthokpi na ba leitana leiriba asida khara da oirabasu mateng oina ba talent hunt asi haudokibani hairi. Nipan Suba season asigi ani shuba audition February kunga mangada Urkhul Town da pangthoklaba matung March marida talent hunt asigi grand finale pangthokani hairi. Competitors chama romna saruk yaraba yai haina panariba talent hunt asigi winner da sale oina lupa lakama ani shuba manada lupa lishing yankai amadi ahum suba manada na lupa lishing kuntra pigani hairi. I used to be young when I was there.
Got Talent ki Nipanrak Suba season ki ahan ba state level talent hunt ki grand finale lakliba March 4 da pangthokadori ba asi mai pak na pangthopungamduna talent hunt asibu makhata ba chahi khudingi leptana pangthopungambu oibi haina Mami Mapao gi maikhe digi thamjeri Miss Manipur 2017 gi mingthon phangkhrabi Thongnaujam Srela Luwangbu Manipur yumbu oiduna pangthokadori ba yankhaiga mapanrak suba Femina Miss India 2023 da Manipur represent taunabagi damak khalakhibagi mapao ase miyam punna mieng taminasi Miss Manipur 2017 gi mingthol phangkibata natana Impact TV gi anchor ama oina lairivi Thongnaujam Srela Luwangbu yankhaiga mapan Super Femina Miss India 2023 da Manipur represent taunabagi damak khalakle Manipur represent taunabagi audition gi damak Manipur gi oina punna model mapan khangatlaba matung amuk model taruk khangatki masigi tungda final oina Manipur represent taunabagi damakta Thongnaujam Srela Luwangbu Femina Miss India na khalakibani Manipurna yumbu oiduna chahi asigi lakliba April thada pangthokani haina thajanariba yankhaiga mapan suva Femina Miss India 2023 gi grand finale asida Manipur gi oina Thongnaujam Srela Luwang yauna punna contestant kuntrana saruk yagadori mayam da officially talk trikanda engonda ido karebo ko adi moina thugai bani da I excitement do lagna bani so angobi aigi mamang da chatkiba Femina Miss India Manipur chatpi kiba yi maru bhai tare ko ma ga ibani ji call tor leram bane ba for something else very related oi da bi mawong da kai gi na show gi matang na wai saram bane ibani se ibani wai shum sanar me do ko mana ibi menang bu meal ko do laktribo haiba kai ding meal na maina lauthoga loudspeaker tharaga loina exit taraga ina mail da chang bane ba aduga moi gi ming se yauraga mail am leiram bane ba and I was like ango amalai ango I come to kuchi ni main tharaga ne I changam dre ko I think khatle aduga change and it was written congratulations Srela adu kanam ta haidok pa yade haido uraga di nang disqualified ko matawbagi chance lai ana kanam haidok kano haina haibi de Femina Miss India Manipur Thongnaujam Srela Luwangbu Mami Mapao gi maikhe dagi best wishes pizari amasung soidana mai pakpu oiduna iramda Manipur gi mingchit purakpu oisunu haina Impact TV gi maikhe dagi su wish pizari Machugi kumhai yauksangda miyamda khudol tamnabagi pandamda H360 Pictures ke banner makhada Hemanta Kuman gi team na puthokadaba mikup ama haina mingthonba Manipuri music video album gi shooting gi thabak haujikan na chathariba asigi mapao asi amuk mikmen taminasi H360 Pictures ke banner makhada Hemant Kuman gi team na puthokadaba mikup ama haina mingthonba music video album ama hauzik kan shooting gi thabak chathari Hariba Manipuri music video album asi lakliba yausang kumhai gi mangoina na miyam da khudol tamnanaba thaurang tauriba music video album amani mikup ama haina mingthonba music video album asigi shai shakribana surma amadi boinau chani lyrics da dalom guru mayum Music da Kim Irom, makeup da Tom Porombat Amadi Amarjit, costume da Katie and Pabitrani. Hariba Manipuri music video album asigi producer na Suras Laimayum Sarmani. Album asida Soma Amadi Jalisna Saktam Langi. Video album manamjari. Hariba music video album asigi maming di mikup ama haina thonjai. Aduga music video album sibo direction piba da Hemanta Kuman. Aduga hana dagi lakpa music video album yam lakti hantaki yausangi music video album sina hena top pa hena nungai ma haw ma mayam pigani haina thajai aduga mayam su album siu tholak pada support to view amadi jeng ta view haina ai mai ki haji Hemanta Kuman gi team na haujikan na shooting i thabak chathariba mikup ama hairiba music video album asi mai pak na loisinduna yausangda miyam di khudol tambangam biu haina Mami Mapao gi maikhe dagi thamjeri Matang swari amna tema break amatang laujage khongla yang hanjerake Impact TV ma eng taduna lebi
Welcome back. Adom ni yang tabiri ba si Impact TV de sandok chariba. Mami Mapao ge chama ga kunga mangarak suba episode ni. Break matungda puzarakliba Mapao asina. Manipur State Kala Academy Imphal na sinduna. Yang kay gamathoirak suba All Manipur Shumangla Festival 2022-23 Palace Compound da laiba Iboyama Sumangla Sanglenda February 10 dagi hokhiba asigi manung channa. February 18 dagi Nupalila Kanglup Kilila Chatharakhi Bagaloinana. February 22 da Mami Artist Association gi Panthung na ngairi utkibagi Mapao asi amuk miyam punna meeting taminasi. Manipur State Kala Academy na Sinduna Palace Compound laiva Ivoyama Sumanglila Sanglenda haukiva February 10 dagi Chatharakliba Yankaiga Mathoirak Suba All Manipur Sumanglila Festival 2022-23 ki manung channa Nupalila Kanglup ki oiva Sumangkum Haising haukiva February 10 dagi utpa haukre. Ai siu yang kata nak kanti lebih sangat sih. Nang buat kan kamu tu, ai tahu muat. Baik dia apa? Masih kan orang yang buat. Festival asigi manung channa February kungani thoida Mami Artist Association gi panthung na ngairi haina mingthonba sumang kumhai miyam da uttuna khudol tamkre hairiba lila asi Bis Gupta Laishram gi mayekta Narendra Ningombana takpi tambi bani panthung na ngairi hairiba lila asi maru oina miyoiva khunai asigi marakta masa tagi khanaba minungsi mangsalakliba malemda nupi da sakti piva empower tauba asigi nunggi oiva wakalon miyamna khangdabagi mami tarakpa nupi na nupi oivi singi pukning wakal khangdabagi mawong ama lakliba nupi amadi nupa thong manana chatminaba matamda aikhoigi isada potlum ama thangatpagi mawong ama lakliba asigi matangda mayek shengna utnanaba hotnariba lila amani Aduh nang biru. Tapi simbra kali simbra, amat buat. Soalnya kan mana? Eh apa? Muat boleh. Tapi lemah. Eh sebab. Aduh thong. Apa caranya apa? Nupalila Kanglup Tarago Humdoi Amadi Nupigi Lila Kanglup Tarago Humdoi Punna Kanglup Kungu Taruk na Saruk Yaduna Nimit Kunganini Chupna March 3 Pauba Chathagadoriba Yankaiga Mathoirak Suba All Manipur Sumangla Festival 2022-23 Asida Saruk Yariba Lila Kanglupumna Maki Mafamda Mami Pauna Yafamangol Pizari Jupiter Artists Union gi Nauna Puthokadaba Sumangla Taramdai Nimit Hainami Thonba Sumang Kumhaigi Yaifa Thoni Thoram Ama Haukiba February 22 da Thoubal District ki Khangabok Sorok Wangmada Pangthokibagi Mapao asi amuk miyam punna miteng taminasi. Jupiter Artists Union gi nauna puthokadaba sumang kumhai taramdai numit haina mingthonba lilagi yaifa thoni thoram pangthokre yaifa thoni thoram adu Thoubal District ki Khangabok Sorok Wangmada pangthokhibani Kanchi Sanjit na puthokliba lila asigi aibana Yes Mitei takpi tambiba amadi lamjing lamtaklibana Sharat Karni lila asi society asida hojik oiba mob justice imung manungda amadi tinaba marup mapang singi marakta karigumba thodok amadagi crime yauna tongan ba wathok kaya thoglakpa yauna society asida achauba akaiba ama pirakliba asida yumfam oiba lila amani lila asida nupagi shaktamda Sharat Kar helmet alias Nongshaba Deva Prem Ratan Lai amadi Happy Razen amasung nupi gi saktamdana Daneshwar Samu Ili amadi Vidya Sagar yauri matam kuina manguraba miyamna matam amadadi maming yam leikraba pamnakraba adu botol Jupiter Artists Union hairiba dol ase hausi ekoi na punchan jaraga Jupiter Artists Union ase semjabani ikoi kuidana ekoi lila si taramdai numit haibasi ekoi miyam mimang dai koi uba phangbiragani ilasung ibirakpa miyam adu hana khangna daram dai numit haribasi kanna yasin tawmir ona jabani mai pak jagi haina mayam dagi sojo nijari Society asida hojik oiriba mob justice imung manungda amadi tinaba marup mapang singi marakta karigumba thodok amadagi crime kya thoklakpada yemfam oiriba lila asi athuba matamda loisinbiduna miyamda mai pakna khudol tamba ngambu oibiu haina Mami Mapao gi maikhaidagi thamji Aroba Pauda Pujarasiba Asina MR Movies Manipuri banner makhada silnana present tawduna dona oinamna puthokpa
Yot ki thamoi haina mingthonba Manipuri feature film gi yaifa thoni thoram Khuman lampak ta leiba youth hostel da pangthokhi begin pau asi amu miyam punna mieng taminasi MR Movies Manipur gi banner makhada Silnana present over Dona Oinam na puthokpa yot ki thamoi haina mingthonba Manipuri feature film gi yaifa thoni thoram pangthokri yot ki thamoi hairiba film asigi yaifa thoni thoram adu Khuman lampak ta leiba youth hostel da pangthokibani Thoram aduda Manipur State Film and Television Institute ki director Birendra Salam amadi Film Forum Manipur ki chairman Laimayum Surjakanta Saramana saruk yaki Thoram aduda saruk yaki ba singna Manipuri film chakhatna ba hotnabada film producer ki thodang yamna chawi producer marang kaina thoklaklaba matamdata Manipuri film industry chakhat pangamgadawri bani haiki Yot ki thamoi hairiba film asigi story amadi director Ozit Babu Ningthaujam film asigi editor amadi audiography da Hai Sanjitni film asida Silhaiba Ithoi Idau Madhubala Santi Birozi Ratan Kumar Yot ki thamoi haina mingthonba Manipuri feature film asi athuba matamda asoi angam khurau chakri amata thangdana athuba matamda number loisinduna miyam de khudo tamba ngambo oibi haina mami Mapao gi maiki degi thamchu. And that's all we have in this episode. Matang episode ta anubong Mapao kya galone na amuk lakchegi. Until then, keep watching Impact TV. Bye bye.